Phubala Lakolda Lausuba Lomi ama Maike Kangdana Kaplakpan Nongmaina Panduna Chokpadagi Laikatnakhre ngasi nongtil pung 3:10 mangarom taba matamda Bisnupur Districtki Manung Chanba Phubala Lakolda Lausuduna Leiba Lomi ama Maike Kangdana Kapsilakpan Nongmai Maruna Makuta Panbadagi Sokle Hairi Soklaba Lomi adugi maming Ningthaujam Biren Kawi Mahaki Oithangba Kujengi Sarukta Nongmai Maru ama Panbadagi Bisnupur District Hospital da Pukhatuna Laikatnakhre Hairi Haudik Fabagi Oinadi Nongmai adu kanana kadumdagi kapsilaklibano haiba chapchana khangba ngamdri hairi Manang nakpada leiba Lomi Singnadi saurangna Nongmai round mangarong Kappkpadgi khonjel taki maduna maram oiraga lokol aduda lausuramba Lomi Sing mipainaba poknakhre hairi Thaudok thokpamda police kangbu changchinduna thijinbagi thabak chatakre Manang nakpada leiba Lomi Singna phongdorakpadadi Nongmai adu Kuki Singna kaplakpa oibe yai hairi adumakpu chapchaba pau khangba ngamdri Kuki Soo Singda Naga area da hongjinaba honaraglabadi inaitana duna misimina thoknabagi maram oigani haina FNCC na phongdoragli Bharat Sarkar gi Ministry of Home Affairs amasong Kuki Soo militant singi marakta handakta sathakiba tok aduda mitai singna namna khundariba Valley District ki akoibada leiramba Kuki Soo Taret atopa mafamda hongdokpada yanakre haibagi pau leire adubu Kuki Soo sing adu Naga singi lamda Hongjilakpa tarabadi me ahumda thokiba inaitanabagi thogdok adu state asida makhatana thoknabagi asawa maram ama oigani haina Foothill Naga Coordination Committee na thadoropa Cherol amana hairi Cherol asina makhatana hairibana Naga area ga naknana leiriba Kuki Soo Sing thinthalba tawdana lakthokkigadabani Kuki gi homeland amagi damakta Naga singi paripuri gi lamkhopchinduna amasung namduna lauksinaba honabagi thawong asi khudakta lepkadabani asiguma thawong asina hena hingsa gi thawong ching thoknabagi maram oigani Kuki singi maikedagi Naga khulching maroina Longsai Kaipundai Nungnang Thangbok Leimanai Tingpui Satang Naga area Kangpokpi Lungiram Kazanga Konakul Tuyuyon Kulen amasung atay Naga khul kaya lauksinaba honaragliba thawong ase Naga singna tumina khangduna leithokloi Kamdong Chandel Tengnopal Kangpokpi None yauna Senapati District ki mafang kaya Kuki singna lauksinduna makhoigi lamkai pakthok chawthoknaba honariba ase Kuki singna Naga miyanggi leiriba identity amasung territorial integrity asida singnaba thawongni Kuki militant sing amasung makhoigi volunteer kayabu Naga khul kayabu attack tawnaba honarakpagi thawong asi khudakta lepkadabani kariguma thawong asi leptaba tarabadi hena inai tabagi phibam lagloi hainingai leite hairi Union Home Ministry na Myanmar amasung Bangladesh ni haina singnaba sing masak khangdoknaba numit 30 matam pikhibadu sukre haudik fawba kayam khandoklabagi haibadu khangalo haina sanjoi ahan themna phongdoragli Mamang tha mek taramapanda Imphal da phongba pauche singda mayek sengna yaukiba Myanmar amasung Bangladesh ni singnaba illegal immigrants sing numit 30 gi manungda masak khangdoknaba state sing amadi union territory singda instruction sing pikre haiba pau asigi matangda social workers sanjoi ahan themna wafang khara thamlagli sanjoi ahan themna pauche asida phongdorakpagi matung inadi hariba pau aduna Indian citizen ni haina claim toriba Bangladesh amadi Myanmar dagi lakpani haina singnaba illegal immigration sing adugi background sing adu chapchana numit 30 gi manungda khangdoknabani haina mayek sengna pali loinana numit kharani asigi manungda makhoigi documenting adu verify tawgadabani makhoigi maramdamda halanabagi thabak sing paikhatkani haina Union Home Ministry gi maikedagi akanba yatang haibadi instruction sing laibak asigi state sing amadi Union Territory singda piki sanjoi ahan themna makhatana hairibadi Bharat Sarkar na thenglabaju tengna lamdam asida thogliba hana sunaba yawa wathok singi root cause khanglaklaba male khalubada achuki matik harauki amasung yathang adu yamna haraukta yamna oki adubu housing numit 30 ni mapung faraba Union Home Ministry gi instruction adu kaya yamna housing Manipur da paliba PR government asina thabak onthoklabage illegal immigrant kaya gi documenting verify tawba leirabage kaya yamna detection amasung detention tawrabano loinana housing fawbada illegal immigrant kaya magi mayumda halan khrabage haibadi deportation tawkhrabage loinana district kaya da detention center kaya sarabage haudik hairiba detention center sing aduda illegal immigrant masing kayam leibano haibagi sabchaba du PR government asibu lusingliba Governor AK Bahala Chief Secretary PK Singamadi DGP gi mafamda hanglagli sanjoi ahan themna makhatana hairibadi hiramasida
up to date oiba survey tawbagi marik chumba matam leibak miyam da puthokuna khangangadabani haina demand tawraduna hirama sida lamdam asegi CSO sing amadi political parties sing amadi mari leinaba pumna mangna tumina laisil loidabani haina miyangi pungning chingchilagli loinana mahangna makhatana hairiba thabak sing achi tawdriba oiragasu tawdribagi maram pumna mang mayek chengna khangangadabani hairi Thawbal Okramgi imung amanda bom Thamjin Lamle bu yaningdaba phongdoktuna wakat mifam chathakre ngasi ayu anganbada Thawbal police ki manung chana Thawbal Okramda leiba miyoi amagi yumgi gate makhada sakangdaba miyoi singna Chinese hand grenade ama Thamjin Lamle bom Thamjin Lamle ba imung adudi Thawbal Okram maningda leiba ningomam babu chai hompu taret kawi sinpamna thika tawbani hairi bom adu miyoi asigi yumgi gate makhada amuba plastic amana yomchilaga Thamjin Lamani bom adu ngasi ayu imung manugi miyoi singna thengnarakibani hairi Khudakta Thawbal police da pau pibadagi police ki kangbu laktuna bom adu asoyangam yauduna lauthokre bom adu Chinese hand grenade ni haudik fawba kanana kari marangi damakda bom adu Thamjin Lamle banu haibagi maram khangdre hairi bom Thamjin Lamle thawong adubu yamna kana yaningda bu phongdoktuna lamdam adugi miyamna ngasi Thawbal Okram community hall da wakat mifam thamkre wakat mifam famliba singna yumlakta bom Thamjin ba yaningde Karigidamakta bom Thamjin Lamle banu haibasi asengba maram khangalu matungda asiguma thawong achi amuk hana tawbiganu haiba kholaw chinglawki Miyamgi lengak ama athubada semba haibasi tawpham thoi haina khali haina ti hai satyabratana phongdoragli state asida miyangi mihu singna lengak ama athuba matamda semba haibasi tawpham thoi haina khali center gi sarkar semnaba leaders ting tharakani haibagi pau tare haina assembly gi speaker so oiriba ya school kendra gi MLA ti hai satyabratana phongdokre ngasi local area department pandagi senthang makhada ya school kendra gi manung chanba Hiru Hanba Laikaida Nauna Saba Sri Sri Govinath Mandir Sangabagi Thoramda Mahangna Wapham asi Phongdokladuna Makhatana haikibada Haudik asi Sarkar semnaba group semnare haibagi pautai Delhi dagi su Sarkar semnaba su mi tharaklagani haibagi pautai Madubu mahak masamakti assembly gi speaker ama oina leibana masida mahak masadi yauksinba yadabana thabak thoramsing asida mahak involved amata tawde Miyamgi mihu singna lingba Sarkar ama lingba haibasi tawpham thoi time frame haiba amasulei masidagi henthakrabadi problem kaya amasu lakani haina khali lamdam asida miyamgi lengak ama lingnaba MLA singna center da taksinduna lakpani adu karamba matamda lenga semgadabage haibadudi chapchaba khangba ngamdri MLA singna miyamgi ihul khangna thabak tawrakani haibagi thajabasu lei haina phongdoki Chahi lising ahum henbagi puari leiraglaba Manipur miyoi kharana mache thugaina bahonari haina NBRena phongdoragi Ipai pusingna chahi ahum henbagi puari thamduna ngaktuna lakhiba imalebak Manipur asi miyoi kharana masagi aningba apambada mache thugaina bahonari masigi saru ama oina maihaurol dagi leiraglaba lam kaya anaw maming thonjinduna puari gi khongul muthanaba khongthang Thangjilagli haina former CM NBRena mahagi social media da thadurakiba warol amana hairi makhatana hairibana Hana tholamba kulgi maming kaya nauna thonjilakwa amasung anaba khul kaya maming thonduna tholakkiba thawong chingasi thingnaba mahakna luchingba BJP gi lengak leiringai matamda The Manipur Names of Place Act 2024 asi sembani haudik leiriba lengak asina act asigi makhada notice soktuna thabak tawrakpase thagatningai ni mari leinaba department amasung authority na act asigi guideline ngakna chatkadabani hairi panba yabadi mahaki sarkar leiringai matam Mamang chahi lising ani kunmari gi March 15 da hairiba thawong sing asi thengnabagi damakta The Manipur Names of Place Act 2024 asi official gazette oina phongduna thabak paikhatpa haurakibani loinana hana leiramba kul ama nauna maming thonba madi nauna thorakiba kul ama maming thonba matamda Manipur gi Land Resource Department ki mangjongnana ayaba lawgadabani hainaso hairiba gazette notification aduda mayek chengna pallibani loinana gazette notification asi thokraba matung lising ani kunmari gi December 15 hairiba thabak sing asi mapung pana yengchinabagi damak Place Name Committee for the State of Manipur haiba masung establish tawkrabani committee asina phangba reporting adu matam gi oina sarkar da submit tawgadabani mathau tarabadi sarkar gi ayaba yauna nauna mingthonba natraga hana leiramba kulgi maming ama nauna onthokpa maram chai haina khalabadi adubu khananaba matam chana sarkar da recommend tawnabagi ayaba supirakibani The Manipur Names of Place Act 2024 gi section 13 gi makhada Gazette notification asida yauriba wapham sing asibu
इंदबसिंगी मायोक्ता सही अमदगी अहुम फावबा जेल दा थंबा यावना लुबा लिसिंग यांखैदगी लाख अनि फावबा फाइन तौबगी वाफम सिंग यावरी हारिबा गेजेट नोटिफिकेशन अचि लेजरबसु हौदी थोलिबा कांगलुकी इरांग अचिना मरुइना मोरेदगी लांजेलक्तुना तोंगान तोंगानबा रिलीफ कैंप सिंगदा लेरिबा आईडीपी सिंगना मखोइना सरकारदगी फमफम थोकपा खुदोंग चाबसिंग अदु लौनबा मरी लेनबा पुलिस स्टेशन सिंगदा रजिस्टर तौनबा होनबदा कुकी सिंगना मोरेगी लेरिबा मैतै खुल कया मखोइगी ममिंगदा ओंथोक्तुना जंगल मैपता यावबना पुलिस स्टेशन सिंगदा रजिस्टर अमता तौबा याद्रे हाइना अकनबा प्रोटेस्ट कया लाकपदगी एन बिरेन चीफ मिनिस्टर ओइरिंगै मतमदा नौना खुल ममिंग ओंथोकबा अमदि नौना खुल ममिंग थोनबा कया थिंगनबा गेजेट नोटिफिकेशन थोक्तुना होनरंबा कया अदु हेना कंसिनबा थबक पाइखनबा हौजिक लेरिबा पीआर गवर्नमेंट असिना थबक पाइखतपा हौख्रे।